National People's Party NPP Manipur Unit ki State President Oiramba Tadubi AC ki MLA N Kayisina manung matam chadana laikidabada ngasi NPP Moirang Block na awaba phongdokpagi thoram ama pangthokre Moirang Film Lekai da leiba NPP Block ki office ta pangthokhiba awaba phongdokpagi thoram aduda Moirang AC ki MLA Thongam Santi NPP Moirang Block ki President Philem Magha Moirang AC ki MLA ki Chief Advisor Y Modhu Political Affairs Committee Moirang ki Chairperson S Kumar chingba kaya sa sarug yakhi awaba phungdokpagi thoram aduga mari leinana MLA Thongam Santina hai laikhidraba MLA N Kayisina NPP Manipur Unit chauthoknaba hotnabada achouba thodang yakhi NPP party gi manungda leiramba nungainadaba sing mahakna taishinnaduna amata oina punsinnaba hotnaramkhi mahakna manung matam chadana laikhidaba asi NPP amadi Manipur miyamgi achouba mangjaba amani mahakti kanglup phurup khaidaba achangba luchingba amani haina mahakna makha takhi स्टेट तेन थेम स्टेट राजनीति वाला ट्राइबल पाथेन मा जबान से अमुक मांगे मा अनिगा वासे चाल मगोंदा मगोंदा खाई सिंथारी मगोंदा सिंगी तबी खेत मगोंदा माना मैतई पंगनी माना सिंगी माना मैतई मगोंदा तब माना स्टेट मी माना प्रजाबनी खल मगोन मचपला खल मागे मगुदनी कौब याद माना खाई स्ट्रगल NPP थेना President NPP se kairam gado se kairam yare NPP mana president NPP se nan le se kairam gado mana asin nam hona da amana ngang suba yes amana ngang su yes har taraga mai disedi saudun loi dong to taraga mai disedi tongana lera ko evi suda tongana mai disedi se lore kada masi go NPP se mana kalle ko kione